यामना तमजनिंgai oiba amasum yamna khangjinbada kanagadaba aduguma content masang tang mapalamgi da ma'am share tawjage New Zealand numit chamani COVID-19 virus sandoktana haukhre yamnamak tamjaningai oiba mawong ni ma'am share tawjarake ngasi phawbada New Zealand leiba miyoi singi marakta COVID-19 virus case amata thengnadaba numit chamani sukhre adumakpo health official singnadi laisat adu sandorakpa thengnade haiduna seksindaba yadi haina akanba wafam phongdokhi haujuk phawbada Leibak aduda active case kungo humdoi lairi makhoi sing adu Leibak aduda changlakpa matamda border da positive oire haba khangbadagi isolation tawnaba mafam singda thamki hairi Director General of Health na phongdokhibada community transmission amata laitana numit chamani mapung pharakpasi yamnamak singthaningai oibani adumakpo masigi phibam asi yaure haiduna komthokpadi yadi haiki magna makha takhibada Leibak singda virus asina amuk hana tholaktuna mafam kayada haibadi mamangna laksinkraba mafam singda sandorakpa thengnari maram aduna matungda New Zealand case amata laitanaba athuba matamda thaurang paikhatnabigi tangai fadaba lairi haina wafam panki miyoi million manga mukna khundaba New Zealand March taraga mapandagi makhoigi ngamkhaising thingjinbadagi COVID-19 virus laksinbada mai pakpa ngamkhibagi mafam kayadagi thagatnarakhi World Health Organization asu Leibak aduna community transmission thingbada mai pakpa ngamkhibagi khudam ama oina atai Leibak singda utkadabani haiki New Zealand ahanba patient haukiba February thada diagnose tawbaga loinana confirm case lising magasani ga taraga mapal lakhi aroi boina community transmission haukibagi case asi me amadani akan section thorangi phal oina New Zealand leiba miyoi singna mahoksagi oiba mawonga manarap tawba COVID-19 virus sandoraktringai mamangda leiramba punsi mahing haibadi social distancing thamdaba amasum sport amadi cultural eventsing yengbada ayaba pikhi adubo Leibak adugi ngamkhaidadi akan mawongda section thorang paikhatuna Leibak aduda thunglabasing numit taraga marini quarantine tawdaba yade government ani subo web ama sandorakpa yai haibigi thajaba wafam phongdoktuna yumthong khudimakta emergency supply kit sing marks hanana thamnaba akan wafam thamkhenasu pawksina makha tari du memana pathoksa kibida sokiba langki bior sungakpi gine masung nungsiduna video su like tabiram amasum share tabi amasung channel su subscribe tabidragdi subscribe tabiram and thank you